अहानबदे यamna maruiba paw ama update thamjage kuki militant sing nongmei kapsillakhre ngasi numidang wairam pung 3 taraga mangarum tarakpada Bishnupur district ki manung sarliba tera kongsang bigi maring da leiba lighten kuki kullegi militant sing na Meetei kul tamna nongmei maru khara kapsillakhre haidi nongmei kapsillak pasdagi kul ngakpa miyo sing na su handuna khut thoknaki adum oinamak nakalani gi marakta asoka pan yawbugi paw phangkide aduga mathangi update asna lenga ki official oiba se sangda lamka season naba thengnare Manipur lenga ki Department of Personnel and Administrative Reforms Personnel Division na Governor ki mingda thokpa transfer posting ki order da lamka haiba wahi season naba thengnare saliba December ki tram ri Manipur lenga ki Joint Secretary DP ne thokpa transfer posting ki order amada Deputy Commissioner of Texas Surasanpur ki thopuramba ti Kamwon Simte bu anuba posting mafam ama pirakpada Deputy Commissioner of Texas and in-charge SDO BDO Lamka Surasanpur and in-charge BDO Lamka South Puragani hairi hana in-charge SDO BDO Lamka Surasanpur and the in-charge BDO Lamka South Puramba Jongsalang Jaute MCS na SDC Perzon and in-charge SDO BDO Parbungi thopuragani hairi lamka haiba wahi asi government na masakhangba lamnate Surasanpur na official oiba mafam ni haina phongdok nakraba leikraba matung da lamka sinar pada nungai nadre mathangi update asna angang manga yaunu Nupi 1Gi Assam Rifles sa Warakhre lalholu pamagini haiba nupi ahum angang manga ka loina na Myanmar rom dagi sentorak laba matung ngarang numidang pung taruk ka makhairom tabada Imphal more lambi gi kondong lairam bi manakta leiba manga suba Assam Rifles sa Warakhre hairi police ki paw matung ina miyo sing aduna M4 rifles ama HK rifle ama hand grenade mga bomb masak ohum detonator kun amasung laptop ani doina rakhi hairi ba musing adu Assam Rifles ki kem da leiri makoi karam baral hu ka mari leina ba musing no haiba sapsa ba khang mangamdri adu moina Manipur ki lira ba lal hulu amaga mari leina ba musing oiram ba yai hairi aduga aroi bagi update asna KANGPOKPIGI district ki Martyrs cemetery da HAKCHANG kulum doi LEIRON chankre Sisipur ki oina December kun da LEIRON chankani Meetei Nupi 1Gi Asiba HAKCHANGSU LEIRON chankre Imphal da laiba rims amasung Jenims ki moktagi ngarang helicopter season aduna KANGPOKPIGI da purakra Kuki zo purup ki Asiba HAKCHANG taramapan amasung thiba khangdriba mi mari punna mi kulum doi ki LEIRON chanbagi thoroma mangasi KANGPOKPIGI district ki manung sanba Phaijang village da laiba Martyrs cemetery da pangthokre LEIRON chanbada Meetei Nupi 1Gi Asiba HAKCHANGSU yaokhi hairi pawasin hai ngasi LEIRON sankibasingi manung de miyam gi irang de ambulance mai thabada laikhidraba tonsing hangsing sahi taret amasung mahaki apokpe mina hangsing amadi Meetei Nupi Lydia Laurim bamgi HAKCHANG yaukhi Asiba HAKCHANG sing punna LEIRON chanbagi thoromadu the Committee on Tribal Unity Kotu Sadar Hills ki mireng makhada your sacrifice your today for our future hai bathim de pangthoki LEIRON chanbagi thorom adu the KANGPOKPIGI district ki tongan mafam singdagi lakhiba mi camerom sarug yaki Kuki in Manipur Kim Sadar Hills Association amsung tongan civil society organization sing Kuki zo kangluk ki KANGPOKPIGI district amadi state asigi masak naibu lusing basing sarug yaki kotu ki chairman thanglen Kibgenna taram no upagi warulpi ki amsung kotu ki general secretary Lanmilan singsitna KANGPOKPIGI district ki victim singki matang da ten takpa report ama piki kotu defense department ki mireng makha da Kuki zo volunteer sing na laikhidraw Kuki zo kangluk mi singki mafam da condolence amsung gun salute piki Kuki zo volunteer sing na coffin ku puki amasung search lusing basing na Asiba HAKCHANG sing ki damakta cross amamam puduna LEIRON chan gida mafam adu da thunglaki LEIRON chan kraba Lydia Laurim bamgi mapuroi ba Laurim bam inauto na phungtorakpada mahaki loina begi Asiba HAKCHANG phangdringi mamang de yamna awaba punsi mahing amada lelaga laki adubu ngasi mahaki loina begi Asiba HAKCHANG sing lem na amada ikai khumnaba ga loina LEIRON chan laba matung awaba sing adu kokle sing lem na amada ikai khumnaba ga loina LEIRON chan kiba asigi damakta kotu kim KSO amasung atai CSO singki mafam dasu thagatli haiki kotu ki information and publicity secretary thangtin lan haukip na Kuki zo victim sing ingna sikna potha phangki ba sigi damakta Supreme Court 22 suba AR amasung IGAR South pu KANGPOKPIGI district tagi Kuki zo miyam ge maike dagi thagat ki hairi LEIRON chanbagi thorom asigi damakta pung tarani thoi ki total shutdown miyam na sagut kibaga adugi damakta thagatli hairi panbeya badinga se pung manga dagi nungthin pung manga phabu KANGPOKPIGI district pung bada pung tarani thoi ki total shutdown chatharingi lalon itik ki thabuk school sing amasung atai institute sing thonglon ki lambi de gari sing sen ki de hairi amorom de Surasanpur ki oina si HAKCHANG marfu ga taret LEIRON chanbagi thorom thasi ki kunda pangthokani haina join philanthropic organization JPO ki convener Laldaunglen Burden na phungdokre leikhidraba mising ibung manunggi aningba pambu wafam sing taraba matungda JPO na wari basi lobani LEIRON chanpham adu yawgudaba lambi gi phim fagadhan bagi thabuk December 18 fawbudal loisingani LEIRON chanba thorom
गी चप चाब प्रोग्राम अदु सेमलबा मतुंगदा मियामदा खंगनगनी पनबे आबादी चुराचंदपुर डिस्ट्रिक्ट हॉस्पिटल दा हाना असिबा हकचांग 93 थंबगी मथक्ता ngarang imphal dagi asiba hkchang 94 purakpaga loinana hojik apunba asiba hkchang masing asi 48 sure hairi aduga roibiga update asna viral video da Chennaba ani club ta sinaram badagi imong manung da muk sinnakhre khungak pasing ni haiba singna fagat laba nupa amaga nupi amaga rural unemployment development association ruda lafu patera part 2 da sinaram baga loinana makhoina tawkiba aranba sing adu amuk hanna tawraroi haibadagi ahal laman sing tek takaidina kusinnakhre hairi ruda ge secretary ki seron amada ngasi lafu patera part 2 gi ruda club te lamdam asigi khulngak pasing ni haiba singna handak viral oikiba video amaga mari lenana fagat laba nawroibam inaw singha sahini fugat taret apokpa en dhananjoi singa laifam lilong chajing amasung medha kunthojum sahi kunkataruk apokpa kerabu mani singa laifam kaisang thom longjam leirak ani na makhoina tawramliba asoiba thabuk sing adu masa masa na yajabaga loinana matungda amuk hanna tawdana ba warak watemlaga sinaram laba makhoi gi ahlaman sing ruda club na tek takaidana khusinnakhre hairi video sing bibagi damakta mayam pumnong pu amuk hana thakachari anubu update ki damakta online manipur youtube channel na subunung sibidana subscribe to vidamu thank you